Masigi Moriba Powder, Fakhiba nupibthadorakle TNLgi Mari Leinaba Thagatlakli. Thasi Tareta namely market ethics athabada kuki National Army Burma KNLB amasung People Defense Force PDF nisingnaba singna phaduna pukiba Kangpat kuno kuldagi oli ningsen komunipi adunga sinungtil tekta kaidana thadokle hairi. Nupi adu Manipur Police Kangpat Kunong Village Authority, Ramphoi, Sanao Leng, Tangkul, Naga, Jingso, Longfang, amasung Rising Edge Association mamang dengasi nungtil pung anirom tabada imung manunggi miyoi sinaki. Maraksida Tangkul Nagalong TNL ki Walking Committee ki Maike digi Olinina Ningsenbu ke NAB amasung PDF ki Mukuta Kalakwidamak Kamjong District Administration Police Myanmar Punja Singh amasung local CSO Singh Thagatpa Phongdorakli. Myanmar based aduna KNAB amasung PDF apunba force amana tha asigi taretta Soro namli amasung wangli khulda cross border external aggression satharaba matung olini ningsenbu faduna pukibani haina TNL Working Committee gi media cell gi serulamana hairi. International Nurses Day isingani kuntok tumrai lenina Our Nurse Our Future Empower Nurse Save Life haiba hiram asida state ki thakta nomgi oiba conference ama CJ Academy of Nursing and Nursing Department CJ Hospital Ad-hoc Committee TNAI Manipur State Branch punna kusamna duna sinbaduna ngasi CJ Hospital Itosa Block ki SJ Auditorium da pangthokre. Toromoduda Chief Guest Warul Pidaduna Sri ki Chairman cum Managing Director Dr. Hudongbam Palina Hai Nurse Haibasi Sinpamasi Yaudana Haksel ki Center asi Sakat Payaroi Health Care Center Sakat Hanba Amadi Center asida Awon Bama Purakpada Nurse ki Togdang Yamna Sawi Matik Sabar Nurse Ama Oiduna Miyam ki Punsi Kansi Amadi Anaba Singbu Isagi imung manungmak ni khalaga nungsi chanana loinasi healthcare gi lamda leiriba sinpham kudingmak magi oiba thogdang lei adubu anaba singa yamna naknana leiba si nurse ki sinpham oi nurse singna su pugning wakal sangna anaba singi afaba mari thamnaba honagadabani mahangna hai miyam gi wakalonda high quality oiba soba hospital da layeng basi sel yamna sangi Kalibasi Aranbani Hospital asida anaba singda ngapung faba laying sataduna complications sing thok kadabdagi hanthali haiki. West Bengali political history BJP gi ahan basi minister oiduna Suvendu Adhikar gi wasak lokre mahangna West Bengal gi oina mapan suba chief minister ni Mahakaloina MLA Mangasu Minister Singh Oinaba Wasak Loki, Toramuda Manipur Chief Minister Y. Kemsa Singasu Sarukyaki. Prime Minister Narendra Modi Masu Union Minister Kayasu Sarukyakiba Kolkata Gi Brigade Parade Ground da Pangthokpa Toramuda BJP na Lengak Pai State Singh Chief Minister Singsu Sarukyaki. West Bengal Governor R.N. Rabi na Chief Minister Oina wasak lokrabadu Subenbu Adhikari ga loinana Minister Oina wasak lokraba sing adudi Dilip Yog Agni Mitropol Asok Kitnia Sutriya Tutu amasung Nikit Pramanikani Handak pangthokpi West Bengal gi mikal aduda masagi sahi yangkai tarit suraba Subendu Adhikari na Nandrigram amasung Wavanipur ki sit anida Mikhal Thengnabaga loinana Chief Minister Oiribi Mamta Banerjee Wavanipur Assembly Constitution da vote lising 35 henduna maithiba pikibani. Lions Club International District Sahung Kunithoi di Amadi Leo Club of Oinamna Reva I Foundation Uripok Yambem Laikai gi kusamnaraga Oinam gi public holder nomagi oiba lem na mit laing bagi kem ka loinana awareness pangthokre.
Reva Eye Foundation Imitki Dr. Taruk Amadi Assistant Marina Sarugyaduna Sathaba Kem Asida eye testing, vision correction, myopia management, culture vision test, cataract screening, retinal image treatment, dry eye amadi conjunctiva na singba laing bagaloinana ataba mamalda sanaba anoksu piki. Tenamanj University Manipur Musung Civil Services SIPS Point CSAPIAS Academy Kusamnaraga Civil Services as Career Opportunity Haiba Mik Timda Seminar Mangasi DM College of Commerce Ki Auditorium da Pangthokre. Seminar da State Asigi Tangan Tuganba Institute Singdagi Mahirway Amasung Civil Service Kidamak the same Sariba Mahirway Kiana Sarup Yaki. Akampa Relief Camp da Naduna Ladybug Oinam Nauba Singh More Ward number 7 More Hainu Makong Lekai Comment Committee on Protection of Meitei Victims Morena Selgi Mateng Pikre Heidi Thawal District ki Manung Sadna Texum Makhad Ladyba Texum Tenta Local Gilongmi Low Pari Samaru Masi Say Asigi Oina Double Cropping Sound My Parkle Say Asida Command Area Development Authority Kadana Lomi Singh the Pirakhiba Matengi Tawimal Lomi Singh Kauzuroi Matung Tarpa Sahida Su Lomi Singh Su Adumak Mateng Pangbiu Haina Texum Lomi Luki Maike Degi Thagatlakli Loishalakpada Sanabe Pauda Mayang Langjing Youth Librarian Club MLYLC Mayang Langjing Imphal West na Sinduna Kangjibung Ground da Mayang Langjing Tamang da Satharak Kiba Maktara Mga Suba State Level 9 Men A Side Village Wise Open Football Tournament Sing Kunturuki ngasi Sanakiba Final Mesta Vini FC Loitangna Cobra FC Sekmai Ohum Amada Maitiba Piduna Champion Oikre Ketui Lekai da Wangjing Club Thawal Siduna Club Adugi Sanabong Satarakpa Ahanba KRC Trophy Singani Kunturuk Under 79 A-Side State Level Football Tournament ngasi UMFC Moijingna PPFCC Thawalbu Amasinoda Maitiba Pikre Kashmir University of Kashmir da Thasigi Mari Degini ngasi Faw Pangtokiba All India Inter-University Wushu Men and Women Tunang Lising Kumnga Kunturukta Manipur University na gold medal mapan yauni medal kun lobang amkre. Team gi assessment adu da Manipur University ki Vice Chancellor, Dean of Student Welfare Register amasung Manipur University ki Sports Committee ki Maike degi Thagatlakli Thagatlakli. Matan semri phone ba tongan ba pau sek semri pau tension seri me amuk kana khurum seri.